Mamangaygi matamda kanglaipak asi yamna pak chaurami. Kiyam maningthaugi haktakta apar Burmagi ningthau khokhomana Kabaw tampak asi kanglaipak ningthauda pirakhi. Apar Burmagi ningthaubu Pong ningthau haina khangnarami. Pong haibadi Burmagi awang thangba sarukta leiba san jat ki kangbuni. Makhoigi konungna Mogong haiba mafam maduda oirami. Maitai singna Mogong haiba konung adubu Pong haina kauki. Pong ningthau chaupa khokhombaga Maitai ningthau kiambaga makhoi anigi wasaknaba ama leiki. Makhoi anina khongkan melai pambi sing phuktuna yenaraga thanasi aduga makoina khumu hunba matamda unaraga kiang ningthau chausengmada landasi ina turel chalhansi haina wasaknaki. Leibak anigi hawa nungsit khetnabagi matungina melai pambi sing adu khumu hunba matam madusu khenaki. Pong leibakti hun tadaba maramdagi lamta thada khongkan melai adu khumu hunduna satki. Aduga Maitai leibaktadi satkide. Maram maduna ningthau kiambanadi khongkan melai adu sat pangaiduna leirami. Pong ningthau nadi Maitai ningthau machin thi haiduna angakpa phangna sauki. Aduga Ponggi iton kaibagi laichat adu Maitai leibakta tharakhi. Maitai makhai tora tuna iton phaiki. Sajibu tha yorokpadade Maitai leibakta thakiba khongkan melai adu sat pahaurakhi. Wasaknakibagi matungina Maitai singna kiangda landanaba Pong ningthau unaba chalame. Maitai ningthau landre khanglabada Pong ningthauna iton phaiba phanaba hidak Pong hiton pirakhi. Pong ningthau khokhombaga Maitai ningthau kiambaga manaraga ningthi turel landuna kiang khampatta landakhi. Aduga mai pakhi. Maduda harauduna ningthau animak tangbal amatada phaminakhi chamin thakminakhi. Ngaprum thupleng puthoktuna chaminakhi. Chak toklaga kwalana duna chaminakhi. Makhoina joi tawrakhiba lamsing adu yenakhi. Samsok mamangda leiba lamna Ponggi lam aduga maningda leiba lamna Maitaigi lam oiki. Ningthi turena mahausagi ngamkhai oiki. Mamangaigi matamdadi ningthi tureldagi hendoktuna numit humni marini rom khongna changsinba phauba kangleipakki lam oirami. Asum tauna Apar Burma phauba Maitaigi sak taktuna nongpok thong hangki. Burma leibakpo Maitaina awa haina kaukibagi maramde Brahmadeski konung oiramkiba abha haiba mafam adugi maming lauraga abhadagi awa haina lonthairakkibani. Awa thabi haiba sisu awadagi purakkibani haiduna awa thabi kaukibani. Kristapta rising amaga satret yangkai nipandadi awa ningthau alaw payana lan ngamkhiduna Maitai kayamuk awada puki. Aduga makhoigi marakta tinki. Moirang ningthau kelai nungnang telhaibana mahakki mamak Bhaigachandra Maharaj tagi lampiyu hairakhi. Maduda Bhaigachandrana magi mamaga pokminnaba mama kelai nungnangda haiki. Mama leibakti namakki nate miyamgini. Maduda yamna sauman khiduna kelai nungnang telhaibana awa nektuna kanglaipak talandaki. Awa singde isingda hainadaba maramna Arong turel amasung wangjing turel gi ising adu pal saduna maukhat halaga awa singda ising ipak utna bahonakhi. Phaudel dagi tentha phauba phut tararom wangba moirang pali adu ahing amada thon kibani. Pali thon bada kelai nungnang telhaibagi manaw nupat Chandramanina Maitai ningthaugi michang changduna mahakna lamjing laga thon ki. Moirang na lamjing laga thon ki haibagi damak pali adubu Moirang pali haina khangnakhi. Maitai ningthaugi michang changlui haibagi damak manaw nupa Chandramanibu kelai nungnang telhaibana hatkhi. Bhaigachandra Maharaj ki marisuba machanupa Marjitna Kabaw ningthau bado payagi mateng lauraga mayambung Marjitpu tanthokhtuna kangleipakki ningthau oikhi. Mahakna Kabaw ningthaugi makha ponna hingkhi. Kabaw ningthau bado payana sikraba matungda mahaki masunupa Bagidauna ningthau oiba takhi. Mahaki pham kaba numitta Marjitpu lakpiyu haina baton taurakhi. Adubu Marjitna
madu chopi haiduna barton adu laukhide matang aduda muknabagi mawongda marjitna kabo tampaktagi singsu u mayam ama yalhanki maduna bagidaugi achak pamaidagi hijanbagum thokki maram maduna mahakna mahaki senapati bandulabu lanmi lising lising puhallaga kanglei pakta landa hanki ningthau marjit khang bangamlaktaduna kasar tana chenki kanglei pakki miyam su chenaki matam adugi kanglei pak kuntak lansi bahaibado oiki kabona kanglei pakki ahallaman nupi angang mayam ama hatki karana phaduna makhubakta yairina lenglaga kabo tana puki ason anasing imungda hoijillaga morok sangbai thaduna hatki angang singbu leipak nungpakta haihatlaga hatki maiba maichau masak phajabi nupi kangjai heibami sagol tongba heibami amadi atopa akhannaba maitai kaya amabu kabo tana puki aduga makhoigi barmagi konung kaya da laihanki makhoigi charol surol singna sandokhiduna barmada kanglei khun kayamuk leiki kabona kanglei pakta leram kibase chahi 8 ni madubu chahi 8 khuntak pa haiduna aikhoina ngasi phawba khangnari Bhaigachandragi macha atonba Gambhir Singhna British ki mateng lauraga kanglei pakpu inau nauna semgatkhi mi lak mari manga leram kiba kanglei pak mi lising khara tamak oihoba mafam ama oirabada kaboga kanglei pak ka yengthinari basi karamna nungsinarakkadage haina khanarakhi mamai thangda kanglei pakki oiduna leirakhiba kabo tampak kase Burmada pirabadi yengthinabadu kokani haina British officer singna kanglei pakta laktuna Gambhir Singh Maharaj da kabo tampak kase Burmada sandokhrasi aduga makhoidagi thada siko chaunga laurasi aduga madugi sahi tawro haiki sahi tawdaba yadaba matang lakhibadagi sahi tawki aduga madudagi ningba kaiduna thamoigi laina kaya polaktuna siki kanglei paknasu awanasu kabo tampakpu tanakhibagi maramdi mafam aduda maman yamlaba singsu u amasung atopa angakpa phanglaba mahausagi pothok kayamuk le fajaraba thoibi pat haina khangnaba pat tamasu leiri ningthi turel dagina hojiki kanglei pakki ngamkhai asi phawba leiriba lamasi kabo tampakni bargamail lising 8 ni Burma sarkarna January tang 8 1993 ingdagi kanglei pakki sarkarda tha khudingi khazana oina siko chaunga thiramki adubu October gi tang 15 1994 ingda India gi Prime Minister Nehru amasung Burma gi Prime Minister U New anina laktuna kanglei pakki lambu Burma sarkarda pitokki kudol oina pirakkiba kudol amuk halhanki tha gi piramkiba khazana siko chaunga adusu pirakkidre asumna kanglei pakki oiramkiba kabo tampak adu aikhoigi khuttagi mangki